ꯅꯪꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯍꯩ ꯊꯔꯣꯏ ꯃꯃꯩ ꯃꯥꯟꯕꯤ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯆꯥꯒꯤ ꯏꯃꯧꯗꯤ ꯃꯄꯥ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧ ꯈꯜꯂꯒ ꯊꯤ ꯁꯤꯗ ꯋꯥ ꯂꯣꯏ ꯑꯩꯁꯤ ꯀꯨꯟꯖꯣꯅꯤꯅꯤ ꯀꯨꯟꯖꯣ ꯁꯛꯊꯤꯕꯤ ꯂꯨꯋꯥꯎꯕꯤ ꯅꯪꯒꯤ ꯋꯥ ꯑꯩꯅ ꯇꯥꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯑꯊꯤꯕꯤ ꯅꯪ ꯂꯧꯔꯨꯕꯒꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯁꯤꯗ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯍꯦꯔꯥ ꯃꯈꯣꯏ ꯃꯄꯥ ꯑꯊꯤꯕꯤ ꯀꯥꯏꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯅꯕꯤ ꯑꯃ ꯑꯩꯅ ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯊꯧꯔꯤ ꯌꯥꯗꯨꯅ ꯁꯤꯔꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯎꯊꯛꯇꯒꯤ ꯆꯤꯡꯊꯅꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯇꯒ ꯂꯩꯇꯨꯝ ꯍꯨꯟꯖꯤꯜꯂꯛꯄꯒꯤ ꯏꯃꯨꯡ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯠꯅꯤꯡ ꯁꯤꯠꯇꯅ ꯊꯣꯏ ꯃꯆꯥꯗꯣ ꯍꯤꯡꯖꯍꯧꯔꯤꯕꯗꯣ ꯑꯣ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛꯇꯤ ꯐꯅꯦꯛ ꯑꯃꯟꯕꯅꯕꯨ ꯍꯦꯟꯅ ꯐꯖꯔꯦ ꯃꯃꯥ ꯅꯪ ꯁꯤ ꯃꯤꯃꯥꯡꯗ ꯏꯇꯨꯅꯤꯒ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯨ ꯊꯤꯃꯟꯗꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯧꯗꯤ ꯍꯅꯨꯔꯐꯥꯎ ꯐꯖꯕ ꯍꯜꯂꯣꯏꯗꯕꯤ ꯈꯜꯂꯒ ꯊꯤꯗꯧꯔꯤꯕꯅꯤ ꯍꯌꯦꯡ ꯑꯩꯒꯤ ꯂꯩꯍꯧꯒꯗꯧꯔꯤꯕ ꯁꯨꯔꯣꯟ ꯆꯥꯔꯣꯟ ꯃꯌꯥꯝꯗꯣ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯥꯟꯗꯅꯕ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯎꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯕꯨ ꯏꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯃꯤ ꯃꯃꯥꯗꯨꯗ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯖꯅꯤꯡꯉꯦꯗꯅ ꯍꯥꯏꯕꯗ ꯌꯥꯅꯤꯡ ꯇꯥꯎꯔꯕꯅꯦꯃꯤ ꯃꯄꯥ ꯅꯪꯕꯣ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯃꯁꯛꯇꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯄꯥꯝꯖꯅ ꯍꯥꯏꯔꯝꯕꯗꯨꯅꯅꯤ ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯌꯦꯡꯕ ꯁꯨꯡꯆꯠ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯕꯁꯦ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯗꯅ ꯃꯩꯗ ꯐꯨꯠꯂꯕꯁꯨ ꯄꯦꯠꯂꯣꯏꯗꯕꯤ ꯅꯨꯡꯗꯨꯝ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯣ ꯑꯁ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯋꯥꯔꯤꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯇꯁꯦꯡꯅ ꯐꯖꯍꯧꯔꯦ ꯃꯃꯥꯡꯒꯤꯗꯨꯗꯤ ꯑꯩꯅ ꯅꯥꯛꯆꯦꯛꯇꯒꯤ ꯌꯦꯡꯕꯗꯨꯗ ꯐꯖꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨ ꯈꯪꯗꯅ ꯍꯟꯗꯛꯇꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯍꯟꯖꯤꯟ ꯃꯁꯛꯇꯣ ꯏꯃꯤꯠꯁꯨ ꯌꯦꯡꯂꯛꯂꯕꯅꯦꯕ ꯆꯤꯡꯒꯟꯕꯤ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥ ꯑꯩ ꯁꯨꯛꯇꯥ ꯊꯥꯖꯗꯦ ꯅꯁꯛꯇꯣ ꯍꯥꯏꯖꯤꯟꯈꯩ ꯊꯤꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯐꯖꯕ ꯌꯦꯡꯕ ꯍꯩꯇꯦ ꯃꯃꯥꯅ ꯅꯪꯅ ꯐꯖꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯐꯖꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯅꯨꯄꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯅꯃꯧ ꯊꯤꯕꯗ ꯆꯨꯝꯅ ꯊꯤꯔꯝꯃꯣꯏ ꯄꯪꯇꯛ ꯁꯨꯗꯛ ꯇꯧꯕꯤ ꯍꯌꯦꯡ ꯅꯪꯅ ꯉꯝꯂꯞ ꯆꯠꯀꯗꯧꯕꯤ ꯕꯣꯔꯣ ꯁꯣꯔꯣꯗꯕꯤ ꯅꯨꯄꯤ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯏꯆꯥꯒꯤ ꯄꯥꯝꯂꯤꯕ ꯏꯃꯧꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯀꯛꯏ ꯁꯨꯕꯤ ꯍꯤꯀꯨ ꯃꯥꯗꯧꯕꯤꯗꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯑꯩꯁ ꯀꯥꯏꯅ ꯍꯥꯏꯅꯒꯗꯕꯤ ꯃꯤꯅꯒ ꯍꯦꯟꯖꯤꯟꯕ ꯄꯥꯛꯍꯦꯛ ꯉꯝꯂꯣꯏꯗꯕꯤ ꯃꯅꯦ ꯃꯀꯣꯏ ꯑꯩꯈꯣꯏꯕꯨꯁꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯃꯤ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯊꯤꯗꯧꯔꯤꯁꯦ ꯑꯣ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯗꯨꯅ ꯍꯅꯨꯕ ꯃꯔꯩ ꯀꯟꯈ꯭ꯔꯕ ꯅꯪꯁꯦ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯅꯤ ꯀꯥꯏꯗꯨꯗꯤ ꯅꯃꯪꯗꯐꯥꯎ ꯃꯥꯡꯉꯨꯔꯅꯨꯍꯦ ꯃꯔꯩ ꯀꯟꯃꯜꯂꯤ ꯍꯥꯏꯗꯅ ꯆꯥꯛꯇ ꯈꯨ ꯍꯥꯞꯂꯒꯅꯦ ꯃꯔꯥꯏꯅ ꯅꯥꯈ꯭ꯌꯥꯠ ꯑꯁꯥꯡꯕꯗꯨꯗ ꯅꯝꯁꯤꯟꯕꯤꯔꯝꯁꯅꯤ ꯃꯁꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯁꯨꯝ ꯂꯩꯅꯤꯡꯕꯁꯦ ꯑꯩꯅ ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤ ꯐꯨꯅꯤꯡꯗꯦꯅ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯑꯩꯕꯨ ꯃꯣꯔꯥꯗ ꯐꯝꯕ ꯃꯥꯜꯂꯤꯕ꯭ꯔꯣ ꯅꯪꯅ ꯐꯪꯉꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯗꯤ ꯑꯩꯒꯤ ꯁꯪꯒ ꯄꯪꯒ ꯃꯔꯨꯞ ꯃꯄꯥꯡ ꯋꯥꯠꯄ ꯂꯩꯇꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯒ ꯑꯩꯅ ꯐꯪꯅꯕ ꯊꯤ ꯐꯪꯗ꯭ꯔꯒꯅ ꯀꯔꯤꯅೋ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯍꯥꯌꯣ ꯑꯃꯨꯛꯇ ꯑꯗꯨꯝ ꯅꯣꯛꯀꯦ ꯑꯍꯥꯌꯣ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯝꯍꯨꯏ ꯃꯥꯟꯕ ꯂꯤꯟ ꯈꯔꯨ ꯃꯥꯟꯕꯁꯤꯡꯗꯨꯅ ꯄꯣꯛꯄ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯊꯣꯠ ꯃꯦꯡꯕ ꯆꯅꯨ ꯅꯤꯒꯜ ꯌꯥꯎꯔꯝꯒꯅꯤ ꯀꯥꯏꯅ ꯑꯁꯥ ꯊꯝꯖꯔꯤꯕ ꯑꯣꯏꯔꯦ ꯊꯤꯕꯤꯌꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯑꯔꯤꯕꯤ ꯏꯁꯪ ꯀꯥꯕꯤ ꯃꯥꯟꯕ ꯉꯥꯛꯇꯅ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥ ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ꯭ꯔꯣ ꯍꯥ ꯂꯩ ꯀꯩꯅꯣ ꯑꯩꯗꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯅ ꯐꯝꯂꯒ ꯂꯦꯞꯂꯤꯕꯁꯤ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯃꯤꯠꯁꯤ ꯐꯛꯆꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏ ꯃꯄꯥꯅ ꯂꯦꯞꯄꯗꯤ ꯌꯥꯔꯒ ꯑꯩꯅ ꯍꯅꯨꯕꯅꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯊꯔꯤ ꯅꯪꯅ ꯉꯝꯃꯦ ꯅꯪꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯖꯧ ꯑꯩꯅ ꯉꯝꯃꯦ ꯑꯩꯅ ꯄꯥꯝꯖꯕꯤ ꯃꯇꯝꯁꯤꯒꯤ ꯑꯁꯀꯥꯟꯒꯤ ꯍꯨꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯏꯃꯧ ꯑꯣꯏꯍꯟꯅꯤ ꯅꯥꯄꯤ ꯑꯃ ꯑꯩꯅ ꯉꯝꯕ ꯍꯥꯏꯁꯤꯗꯤꯅꯦ ꯇꯨꯇꯨ ꯐꯛꯂꯥꯡꯁꯤ ꯂꯩꯇꯨꯝꯅ ꯄꯣꯛ ꯊꯣꯝꯕꯒꯨꯝꯕꯅꯤ ꯅꯆꯥꯒꯤ ꯄꯨꯛꯆꯦꯜꯁꯨ ꯈꯪꯗꯕ ꯃꯄꯥ ꯅꯪꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯕꯤ ꯅꯨꯄꯤ ꯃꯥꯏꯊꯣꯡ ꯀꯛ ꯅꯥꯟꯕꯤꯒꯁꯨ ꯅꯃꯧ ꯑꯣꯏꯅꯤꯡꯂꯤꯕ ꯅꯆꯥ ꯅꯨꯄꯥꯅ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏ ꯄꯜꯂꯨꯕꯗꯅꯦ ꯇꯥꯊꯤ ꯆꯩꯕꯤꯔꯛꯀꯅꯤ ꯄꯟꯕꯤꯔꯨꯅꯨꯀꯣ ꯃꯈꯣꯏ ꯃꯄꯥ ꯄꯟꯕꯤꯔꯨꯅꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯕꯤ ꯅꯨꯄꯤ ꯃꯤꯔꯥꯏꯔꯒ ꯅꯪꯒꯤ ꯍꯤꯀꯨ ꯃꯥꯕꯤ ꯀꯛꯏ ꯊꯥꯡꯕꯤ ꯅꯪꯒ ꯊꯤꯕ ꯃꯥꯟꯅꯗꯧꯕ ꯅꯃꯧꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯥꯝꯕꯤꯔꯅꯤꯍꯦ ꯃꯆꯨ ꯈꯤꯇꯪ ꯊꯤꯔꯞ ꯇꯧꯕ ꯏꯟꯁꯥꯡ ꯐꯥꯎꯕ ꯆꯥꯎ ꯌꯥꯗꯕ ꯏꯆꯥꯁꯤꯅ
ꯌꯦꯔꯥ ꯑꯗꯨ ꯌꯧꯔꯗꯤ ꯍꯧꯖꯤꯛ ꯏꯆꯥ ꯅꯨꯄꯥꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯄꯥꯝꯃꯤ ꯍꯪꯅꯕ ꯇꯥꯔꯦꯗꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯨꯅ ꯌꯨꯝꯁꯤꯒꯤ ꯏꯃꯧ ꯑꯣꯏꯍꯟꯅꯤ ꯂꯥꯎ ꯂꯥꯎ ꯍꯪꯅꯔꯨꯁꯤ ꯂꯥꯎ ꯑꯩꯈꯣꯏꯗꯤ ꯀꯤꯕꯤꯗꯦ ꯏꯆꯥꯅ ꯑꯩꯒꯤ ꯄꯥꯝꯕꯁꯤ ꯈꯪꯅ ꯍꯥꯏꯔꯗꯧꯅꯤ ꯌꯦꯡꯉꯨꯀꯣ ꯊꯥꯔꯤꯛ ꯑꯃꯗꯤ ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯡꯂꯝꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯆꯥꯕꯨ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯆꯥꯎꯔꯦꯜ ꯂꯩ ꯑꯀꯪꯕꯗꯨ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯥꯕꯗ ꯁꯤꯂꯨꯕ ꯅꯥꯆꯣꯝ ꯂꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ ꯂꯩꯅꯝ ꯁꯤꯅꯒ ꯋꯥ ꯇꯅꯧꯕꯤ ꯅꯉꯣꯟꯗ ꯉꯥꯎꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪꯒꯤ ꯅꯥꯆꯣꯝꯁꯤꯗ ꯐꯥꯎꯕ ꯉꯥꯎꯔꯦ ꯑꯩꯗꯤ ꯐꯃꯨꯡꯁꯤꯗ ꯎꯔꯨꯔꯨ ꯎꯪꯂꯒ ꯂꯣꯛꯅꯝꯇ ꯍꯥꯏꯊꯒꯤ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ ꯏꯆꯥꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯤꯕꯔꯣ ꯅꯠꯇ꯭ꯔꯒ ꯉꯥꯎꯁꯤꯟꯅꯔꯤꯔꯣ ꯆꯥꯎꯔꯦꯜ ꯏꯀꯥꯏꯅ ꯃꯀꯣꯛꯀ ꯍꯣꯠꯂꯒ ꯏꯃꯥ ꯑꯩꯒꯤꯁꯦ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯨꯗ ꯉꯥꯎꯔꯤꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯍꯥꯛ ꯊꯛꯇ ꯅꯄꯥꯒꯩꯒ ꯀꯥꯏꯅꯗꯧꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯂꯩ ꯑꯀꯪꯕꯁꯤꯗ ꯉꯥꯎꯗ ꯂꯩꯔꯝꯂꯕ ꯀꯩꯅꯣ ꯑꯩꯁꯤꯕ ꯍꯩ ꯄꯥꯒꯤ ꯆꯥꯎꯔꯦꯜ ꯅꯃꯥꯁꯦ ꯑꯉꯧꯕꯤꯅꯤ ꯅꯃꯥꯒꯤ ꯋꯥꯒ ꯇꯥꯔꯣ ꯏꯆꯥꯅ ꯉꯥꯎꯔꯤꯕ ꯅꯨꯖꯥꯗꯨꯕꯨ ꯀꯝꯗꯧꯒꯦ ꯅꯥꯆꯣꯝ ꯑꯁꯤꯗ ꯐꯥꯎꯕ ꯑꯁꯨꯛ ꯆꯣꯞꯅ ꯉꯥꯎꯔꯤꯕꯁꯤꯅꯗꯤ ꯅꯥꯆꯣꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯏꯆꯥꯗꯤ ꯇꯔꯪ ꯆꯠꯂꯝꯗꯧ ꯃꯥꯜꯂꯤꯅꯦ ꯄꯥꯕ ꯏꯀꯥꯏꯖꯩꯗ ꯍꯥꯏꯔ ꯅꯃꯧ ꯅꯨꯄꯤꯅꯦ ꯍꯥꯏꯕꯗ ꯄꯥꯕꯒꯤ ꯃꯥꯏ ꯆꯣꯞꯄꯔꯣꯏꯗꯕ ꯅꯨꯄꯤꯅꯤ ꯃꯁꯛ ꯃꯇꯧꯒꯁꯤ ꯈꯨꯐꯖꯕ ꯆꯤꯟꯊꯤ ꯍꯥꯏ ꯊꯕꯛ ꯏꯪꯈꯥꯡꯒꯁꯤꯅ ꯐꯔꯤꯕ ꯃꯥꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤ ꯂꯩꯄꯣꯟꯇꯦ ꯆꯤꯟꯊꯤ ꯍꯥꯏ ꯍꯥ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯛ ꯐꯕ ꯅꯨꯄꯤꯗꯨꯗꯤ ꯀꯣꯛ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯤ ꯋꯥꯠꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯄꯥꯒꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯤꯕꯁꯤ ꯇꯥꯕꯕꯨ ꯉꯝꯂꯤꯕ꯭ꯔꯣ ꯀꯨꯏꯔꯔꯣꯏ ꯌꯨꯝꯁꯤꯗ ꯊꯥꯡꯖꯤꯜꯂꯛꯀꯗꯧꯕ ꯃꯌꯨꯝꯗꯒ ꯀꯨꯏꯅ ꯊꯝ ꯌꯥꯄꯣꯟꯇꯦ ꯃꯤꯅꯒ ꯍꯥꯟꯈ꯭ꯔꯗꯤ ꯑꯩꯗꯤ ꯍꯤꯡꯅ ꯁꯤꯔꯦꯗꯅ ꯏꯄꯥꯒꯤ ꯆꯥꯎꯔꯦ ꯅꯨꯄꯤ ꯍꯥꯛꯇꯛꯇ ꯉꯥꯎꯁꯤꯠꯅꯕ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯂꯦꯝꯗ ꯋꯥꯅꯤꯗ ꯏꯃꯧꯗꯨꯗ ꯉꯥꯎꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯅꯄꯥ ꯑꯩꯒꯨꯝꯕ ꯌꯥꯎꯔꯝꯗꯕ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝ ꯀꯅꯥꯅ ꯈꯪꯕ ꯅꯄꯥ ꯑꯩꯗꯧꯅ ꯑꯅꯝ ꯀꯟꯕ ꯐꯪꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯀꯥꯏꯅ ꯏꯀꯥꯏ ꯈꯪꯗꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯝꯗꯅ ꯑꯩꯅ ꯅꯃꯥ ꯆꯦꯜꯂꯒ ꯄꯨꯔꯛꯈꯤꯕꯒꯨꯝ ꯏꯃꯧꯗꯣ ꯃꯤꯅ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯒ ꯏꯆꯥꯅ ꯉꯥꯎꯔꯤ ꯐꯩ ꯂꯩꯍꯧꯕꯗꯣ ꯏꯄꯥ ꯌꯦꯡꯕ ꯉꯝꯃꯣꯏꯀꯣ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ ꯂꯧꯕꯨꯛꯇ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯥꯡꯂꯨꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯥꯡꯂꯕ ꯂꯝꯕꯤꯗꯨ ꯇꯦꯟꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯂꯩꯔꯥꯡꯅ ꯇꯅꯧꯕꯤ ꯑꯩꯗꯤ ꯇꯥ ꯆꯥꯎꯔꯦꯜ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯇꯥ ꯆꯥꯎꯔꯦꯜꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯔꯛꯏ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯁꯥꯏꯗ ꯅꯪꯅ ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯏꯕꯗꯅ ꯑꯐꯕ ꯆꯠ ꯂꯥꯎꯕ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥ 10 ꯀꯣꯏꯕꯗꯅ ꯆꯨꯠꯂꯤꯟ ꯆꯥꯕ ꯋꯥꯛ ꯌꯥꯎꯗꯕ ꯑꯩꯁꯨ ꯇꯥ ꯆꯥꯎꯔꯦꯜꯒꯨꯝꯕ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤꯗꯃꯛ ꯐꯝꯕꯤꯕ ꯉꯝꯕ ꯅꯨꯄꯥ ꯑꯝꯇ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯥꯏꯅ ꯊꯣꯛꯈꯤꯕ ꯌꯥꯔꯕꯅꯦꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯩꯔꯥꯡ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯑꯩ ꯐꯥꯎꯕ ꯀꯣꯛ ꯉꯥꯎꯔꯕꯅꯤ ꯅꯪꯗꯤ ꯐꯅꯕ ꯍꯥꯏꯅ ꯂꯣꯏꯅꯔꯤ ꯀꯥꯏꯗꯒꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯏꯕꯦꯝꯃ ꯀꯣꯛ ꯑꯇꯣꯛꯅ ꯁꯥꯈ꯭ꯔ ꯄꯣꯠꯅꯤ ꯃꯃꯤꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯧꯁꯤꯜꯂꯨꯕꯒꯤ ꯀꯥꯏꯅꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯍꯩꯃ ꯅꯪꯒꯤ ꯇꯥ ꯆꯥꯎꯔꯦꯜꯁꯤ ꯑꯥꯗ ꯂꯩꯔꯦꯃꯤ ꯆꯥꯎꯔꯦꯜꯁꯨ ꯃꯈꯣꯏꯕꯨ ꯎꯔꯕꯗ ꯍꯔꯥꯎ ꯆꯪꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯥꯡ ꯁꯦꯜ ꯈꯤꯇ ꯄꯨꯒꯦꯗꯅ ꯏꯆꯜꯗꯤ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯁꯨ ꯀꯜꯂꯤ ꯁꯦꯜ ꯊꯝꯐꯝ ꯂꯩꯔꯝꯃꯔꯣꯏꯕ ꯅꯃꯨꯡ ꯊꯝꯖꯤꯟꯕꯤꯒꯦ ꯇꯥ ꯆꯥꯎꯔꯦꯜ ꯁꯦꯜ ꯇꯥꯟꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯇꯅꯧꯕꯤꯅ ꯍꯦꯟꯅ ꯀꯟꯕꯅꯤꯀꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯒꯦ ꯇꯥ ꯆꯥꯎꯔꯦꯜ ꯑꯩꯅ ꯂꯧꯕꯨꯛꯀꯤ ꯂꯝꯕꯤꯁꯤꯗ ꯉꯥꯏꯔꯝꯒꯅꯨ ꯃꯤꯅ ꯎꯔꯒ ꯏꯀꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯥꯏꯔꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯁꯦ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯁꯦ ꯅꯪꯒꯤ ꯏꯪꯅ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯎꯍꯧꯗ꯭ꯔꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯔꯣ ꯅꯪꯇꯨꯅ ꯀꯣꯏꯅꯕꯁꯦ ꯑꯩꯁꯨ ꯋꯥꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥ ꯆꯥꯎꯔꯦꯜ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯒ ꯂꯦꯝꯅ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯂꯩꯔꯕꯅꯤ ꯌꯥꯝ ꯉꯥꯏꯉꯝꯗꯕ ꯇꯧꯔꯛꯀꯅꯨ ꯉꯥꯏꯉꯝꯗꯕ ꯀꯥꯗꯤ ꯍꯥꯏꯅꯨ ꯇꯅꯧꯕꯤ ꯈꯨꯗꯩ ꯁꯦꯠꯄ ꯍꯩꯇ꯭ꯔꯤꯉꯩꯗꯒꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯦ ꯈꯟꯅ ꯅꯪꯕꯨ ꯉꯥꯏꯔꯛꯂꯤꯕꯁꯦ ꯍꯧꯖꯤꯛ ꯄꯟꯊꯨꯡ ꯌꯧꯕ ꯌꯥꯔ ꯃꯇꯝ ꯌꯧꯔꯁꯤꯐꯥꯎ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯈꯤꯗꯣꯏꯁꯦ ꯉꯥꯏꯕꯗ ꯀꯜꯂꯨ ꯇꯥ ꯆꯥꯎꯔꯦꯜ ꯑꯩꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤꯒ ꯁꯦꯠꯂꯒ ꯅꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯤꯗꯣꯏꯅꯤ ꯅꯨꯃꯤꯠꯇꯨꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯕꯁꯤꯁꯨ ꯅꯪꯅꯤ ꯏꯅꯥꯛꯇ ꯂꯦꯡꯗ ꯂꯩꯕ ꯃꯤꯀꯨꯞꯇꯣ ꯂꯥꯛꯀꯅꯤ ꯈꯪꯂꯕꯁꯨ ꯃꯤꯄꯥꯏ ꯆꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯁꯥꯍꯨꯝꯅ ꯑꯩꯒꯤ ꯅꯤꯡꯖꯔꯤꯕ ꯑꯁꯥ ꯄꯨꯝꯕ ꯍꯨꯝꯗꯨꯅ ꯄꯨꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯗ ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗ ꯂꯩꯅꯤ
ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯥꯎꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯤꯡꯂꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯈꯟꯕꯗ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯇꯥ ꯆꯥꯎꯔꯦꯜ꯫ ꯏꯃꯥꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ, ꯑꯩꯁꯨ ꯂꯩꯔꯤ꯫ ꯍꯣꯏ ꯇꯥ ꯆꯥꯎꯔꯦꯜ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥꯗꯣ ꯑꯩ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯂꯅꯤ꯫ ꯉꯥꯏꯈꯣ, ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯍꯩ ꯔꯥ ꯈꯔ ꯅꯪꯒꯤ ꯄꯨꯔꯛꯄꯅꯤ, ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯅꯪꯁꯤꯗꯤ ꯑꯩꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯄꯣꯠ ꯄꯤꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯍꯪꯂꯛꯄꯗ ꯑꯩ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯀꯣꯛ ꯉꯥꯎꯏ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯌꯥ ꯅꯨꯄꯥꯅ ꯃꯅꯦꯝ ꯄꯤꯖꯅꯤꯡꯗꯅ ꯄꯤꯔꯛꯏꯅꯤ ꯍꯥꯏ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ꯫ ꯇꯅꯧꯕꯤ, ꯃꯥꯂꯦꯝꯁꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯄꯨꯝꯕ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕꯗꯤ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯆꯥꯕ ꯌꯥꯕ ꯑꯍꯥꯎꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯎꯕꯗ ꯅꯪꯕꯨ ꯍꯥꯟꯅ ꯄꯤꯖꯅꯤꯡꯉꯤ꯫ ꯂꯩꯈꯣꯛꯇ ꯅꯤꯡꯊꯤꯅ ꯂꯩꯁꯥꯠ ꯇꯝꯂꯝꯕ ꯂꯩꯔꯥꯡ ꯑꯃ ꯍꯦꯛ ꯎꯕꯒ ꯍꯦꯛꯇꯨꯅ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯃꯤꯟꯅꯣꯏ꯫ ꯅꯪꯅ ꯄꯦꯟꯒꯅꯤꯕ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏꯁꯤꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇ ꯅꯣꯛꯅ ꯅꯣꯛꯅ ꯊꯥꯕ ꯑꯩ ꯉꯝꯒꯅꯤ꯫ ꯂꯩꯔꯥꯡꯅ ꯌꯥꯔꯦ, ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯊꯋꯥꯏ ꯊꯥꯕꯒꯤ ꯋꯥꯔꯤ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯀꯥꯡ ꯆꯤꯛꯄꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯂꯧ ꯀꯨꯝꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯦꯅ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯕ ꯇꯥꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯇꯥ ꯆꯥꯎꯔꯦꯜ, ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯣ꯫ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯑꯩ ꯊꯤꯜꯂꯝꯒꯦ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯇꯅꯧꯕꯤꯗꯅ ꯈꯨꯗꯣꯜ ꯑꯗꯨꯝ ꯄꯤꯕ, ꯑꯗꯨꯒ ꯅꯣꯡꯃꯇ ꯑꯩꯕꯨꯗꯤ ꯅꯆꯜꯅꯤ ꯀꯥꯏꯅ ꯍꯩꯀ꯭ꯔꯨ ꯐꯥꯎ ꯄꯤꯅꯤ ꯈꯪꯗꯕ꯫ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯥ ꯆꯥꯎꯔꯦꯜ꯫ ꯍꯥꯏ ꯂꯩꯔꯥꯡ, ꯅꯪ ꯅꯍꯥꯟꯈꯩ ꯑꯩꯅ ꯅꯪꯒꯤ ꯁꯔꯨꯛ ꯇꯝꯕ ꯌꯥꯎꯗꯕꯁꯤꯗ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤ ꯑꯣꯏꯔꯦ꯫ ꯅꯪꯒꯤꯗꯤ ꯈꯣꯏꯃꯨ ꯋꯥꯠꯇꯕꯗꯨꯗ ꯈꯣꯏꯃꯨ ꯃꯌꯥꯝꯅ ꯄꯤꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯣ ꯊꯝꯐꯝ ꯆꯜꯂꯝ ꯃꯔꯣꯏꯅ ꯄꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯇꯅꯧꯕꯤ, ꯍꯩꯀ꯭ꯔꯨ ꯈꯔ ꯌꯥꯎꯈꯤꯕꯅꯤ, ꯂꯩꯔꯥꯡꯗ ꯑꯝꯇ ꯄꯤꯈꯣ, ꯑꯃꯠꯇ ꯄꯤꯈꯣꯕ, ꯍꯣꯔꯦꯟ ꯍꯤꯡꯆꯥꯕꯤꯒ ꯆꯪꯗꯅ ꯑꯃꯨꯛ ꯆꯤꯡꯊꯦꯛꯀꯅꯤ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯅꯪꯃꯨꯛ ꯂꯤꯛꯄ ꯅꯨꯄꯥꯁꯦ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯝꯇ ꯌꯥꯎꯔꯝꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩꯗ꯫ ꯑꯁꯨꯛ ꯌꯥꯝꯕ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯁꯤꯗ ꯍꯩꯀ꯭ꯔꯨ ꯑꯁꯤ ꯈꯛꯇ ꯑꯩꯒꯤ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯑꯩꯅꯗꯤ ꯀꯥꯡ ꯃꯔꯛꯇ ꯅꯣꯏ ꯎꯅꯕ ꯉꯥꯏꯕꯤꯔꯒ ꯄꯥꯈꯪ ꯑꯔꯤꯕ ꯑꯔꯤꯛꯄ ꯅꯪꯅ ꯄꯤꯕ ꯍꯩꯀ꯭ꯔꯨꯒꯅꯦ ꯆꯥꯖꯔꯣꯏꯀꯣ, ꯂꯩꯅꯥ ꯄꯣꯛꯀꯗꯧ ꯃꯥꯜꯂꯦ꯫ ꯄꯤꯖꯅꯤꯡꯗ ꯄꯤꯖ ꯄꯣꯠꯁꯦ ꯆꯥꯍꯩꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯇꯅꯧꯕꯤꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏꯖꯕ ꯉꯥꯅꯨꯗꯣ ꯌꯦꯡꯂꯒ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯇꯨꯅ ꯈꯥꯡꯂꯤꯕꯁꯦ꯫ ꯑꯁꯦꯡꯕꯅꯤ ꯂꯩꯔꯥꯡ, ꯇꯅꯧꯕꯤꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯉꯥꯅꯨꯗꯨꯃꯗꯤ ꯀꯣꯛ ꯄꯤꯖꯕ ꯌꯥꯗ꯭ꯔꯣ? ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯇꯥ ꯆꯥꯎꯔꯦꯜꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯥꯅꯨꯗꯣ ꯃꯔꯨꯝ ꯀꯣꯛꯏ, ꯑꯗꯨꯅ ꯄꯤꯖꯕ ꯌꯥꯗ꯭ꯔꯤ꯫ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯅꯨ ꯃꯆꯥ ꯑꯣꯟꯕ ꯐꯥꯎꯗꯗꯤ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯑꯩꯅ ꯊꯦꯝꯂꯒ ꯊꯝꯃꯤꯅꯤ꯫ ꯇꯅꯧꯕꯤ, ꯅꯪꯕꯨ ꯉꯥꯅꯨ ꯆꯥꯅꯤꯡꯂꯕꯗꯤ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯄꯤꯁꯨ ꯄꯤꯖꯔꯣꯏꯗꯕꯤ ꯑꯔꯤꯛꯄꯤꯁꯤꯗ ꯍꯥꯏꯒꯗꯕꯒꯤ ꯁꯔꯨꯛ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯅꯪꯁꯤꯗꯤ ꯂꯩꯔꯥꯡꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯍꯣꯏꯕ ꯑꯣꯏꯅ ꯂꯧꯔꯤꯔꯣ? ꯇꯥ ꯆꯥꯎꯔꯦꯜ, ꯇꯅꯧꯕꯤꯒꯤꯁꯦ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯃꯥꯡꯗ ꯏꯀꯥꯏꯔꯤꯕꯅꯤꯀꯣ꯫ ꯐꯔꯦꯁꯤ ꯇꯅꯧꯕꯤ, ꯂꯩꯔꯥꯡ ꯅꯈꯣꯏꯅꯤꯁꯨ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯆꯪꯈ꯭ꯔꯣ꯫ ꯑꯗꯨ ꯇꯅꯧꯕꯤ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯒꯅꯨ, ꯑꯩ ꯅꯪꯅ ꯆꯥꯅꯤꯡꯕ ꯉꯥꯅꯨꯗꯣ ꯏꯈꯨꯠꯅ ꯊꯣꯡꯂꯒ ꯊꯤꯜꯂꯛꯀꯦ꯫ ꯑꯁ ꯇꯥ ꯆꯥꯎꯔꯦꯜ, ꯅꯪꯁꯤꯗꯤ ꯂꯩꯔꯥꯡꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯍꯥꯏꯔꯒ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯪꯒꯤ ꯉꯥꯅꯨ ꯊꯣꯡꯕ ꯊꯤꯜꯂꯛꯀꯅꯤꯀꯣ, ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜ ꯇꯅꯧꯕꯤꯅ ꯍꯥꯏꯕꯒ ꯑꯝꯇ ꯇꯥꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯅꯧꯕꯤ, ꯅꯪꯁꯤꯗꯤ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ꯫ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯃꯇꯧꯃꯛꯅꯤ ꯑꯩꯅ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯆꯠꯈ꯭ꯔꯤꯕꯁꯦ ꯌꯦꯡꯉꯨꯕ ꯐꯔꯤꯅꯤ꯫ ꯇꯥ ꯆꯥꯎꯔꯦꯜꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯤ ꯌꯦꯡꯊꯣꯛꯄꯅꯤꯗ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒ ꯄꯤꯖꯕ, ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯕꯒ ꯍꯦꯛꯇ ꯄꯨꯔꯛꯇꯨꯅ ꯄꯤꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯨꯕꯒꯤ ꯍꯣꯔꯦꯟ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕ ꯐꯪꯖꯔꯣ꯫ ꯑꯩꯁꯨ ꯆꯠꯂꯒꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯆꯩꯕ ꯈꯣꯟꯊꯤꯗꯣ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯑꯩꯗꯤ꯫ ꯇꯅꯧꯕꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯄꯗ ꯇꯅꯧꯕꯤꯒꯤ ꯃꯃꯥ ꯊꯕꯥꯅ, ꯏꯃꯥꯒꯤ ꯇꯅꯧꯕꯤꯌꯥ, ꯅꯪꯕꯨ ꯊꯦꯡꯃꯜꯂꯤꯅꯦ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯅꯨꯄꯤ ꯃꯆꯥꯅꯤ, ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯀꯅꯨ, ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯌꯨꯝꯗ ꯌꯧꯔꯛꯅꯕ ꯇꯧꯋꯣ꯫ ꯏꯆꯥ ꯍꯜꯂꯛꯇꯕꯁꯦ ꯏꯃꯥ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯅꯦ꯫ ꯏꯃꯥ, ꯂꯧꯗꯒꯤꯗꯤ ꯉꯟꯅ ꯀꯥꯔꯛꯄꯅꯤ, ꯂꯝꯕꯤꯗ ꯂꯥꯛꯂꯤꯉꯩ ꯍꯦꯛꯇ ꯊꯦꯡꯈꯤ꯫ ꯉꯁꯤꯅꯁꯨ ꯃꯤꯒꯤ ꯈꯨꯂꯪ ꯁꯤꯡꯕ ꯂꯣꯏꯔꯦ, ꯍꯌꯦꯡꯗꯒꯤ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯁꯥ ꯅꯎꯒꯗꯣ ꯁꯦꯡꯗꯣꯛꯅꯕ ꯇꯧ꯫ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏꯗꯨꯛꯇꯤ ꯏꯃꯥꯅ ꯀꯠꯂꯒꯦ꯫ ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯀꯗꯧ ꯃꯥꯜꯂꯦ, ꯉꯁꯥꯏꯗꯒꯤ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯂꯦꯞꯇꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯇꯅꯧꯕꯤꯁꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯇꯤꯌꯥꯗ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯨꯊꯔꯛꯏ꯫ ꯇꯅꯧꯕꯤ ꯅꯣꯡ ꯀꯟꯅ ꯇꯥꯕꯁꯤꯗ ꯆꯥꯎꯔꯦꯜ ꯂꯥꯛꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯨꯅꯕ ꯍꯥꯏꯅ ꯆꯪꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ
ꯇꯅꯧꯕꯤꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯊꯤꯟꯗꯨꯅ ꯁꯥꯎꯔꯦꯜꯅ ꯇꯅꯧꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯑꯣꯏꯕꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯊꯕꯥꯅꯗꯤ ꯇꯥꯔꯨꯗ꯭ꯔꯤ꯫ ꯇꯅꯧꯕꯤ ꯇꯍꯥ ꯇꯍꯥ ꯊꯣꯡꯅꯥꯎ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯅꯥꯎꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯁꯥꯎꯔꯦꯜꯗꯨ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯏꯟꯁꯥꯡ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯇꯥ ꯁꯥꯎꯔꯦꯜ, ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯣ ꯂꯩꯔꯝꯃꯨ, ꯑꯩ ꯊꯣꯡ ꯍꯥꯡꯂꯒ ꯊꯣꯛꯂꯛꯀꯦ꯫ ꯌꯥꯔꯦ ꯊꯣꯛꯂꯛ꯫ ꯅꯣꯡ ꯇꯥꯒꯦꯔꯥ ꯅꯨꯡꯁꯥ ꯁꯥꯒꯦꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯄꯤꯖꯗꯕꯗꯤ ꯌꯥꯗꯦ ꯑꯩꯗꯤ꯫ ꯁꯤ ꯏꯟꯁꯥꯡꯁꯤ ꯂꯧꯁꯤꯜꯂꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯃꯥ ꯁꯥꯊꯤꯕꯤꯗꯨꯅ ꯎꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯅꯥ ꯀꯠꯄꯤꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯄꯗ ꯅꯨꯄꯥꯗ ꯀꯩꯅꯥ ꯀꯠꯂꯒ ꯄꯟꯊꯨꯡ ꯌꯧꯋꯦ ꯒꯥꯏꯗꯨꯗꯤ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯗ ꯋꯥꯔꯤ ꯂꯤꯕꯗꯅꯦ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏ꯫ ꯍꯥꯎꯅ ꯆꯥꯍꯧꯔꯣ, ꯌꯨꯝ ꯌꯧꯅꯕ ꯑꯩꯁꯨ ꯆꯦꯟꯈ꯭ꯔꯒꯦ꯫ ꯊꯣꯡꯅꯥꯎꯒꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ, ꯅꯣꯡꯃ ꯃꯤꯠ ꯈꯥꯛꯄꯗ ꯑꯃꯨꯛ ꯈꯪꯅꯤ꯫ ꯇꯅꯧꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯁꯥꯎꯔꯦꯜꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯃ ꯃꯤꯠ ꯈꯥꯛꯂꯛꯄꯗ ꯂꯝꯕꯤꯗ ꯁꯥꯎꯔꯦꯜꯅ ꯀꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯏꯃꯥꯒꯤ ꯁꯥꯎꯔꯦꯜ, ꯅꯣꯡꯂꯛꯁꯤꯗ ꯀꯔꯥꯏꯗꯕꯨ ꯃꯥꯡꯂꯨꯔꯤꯕꯅꯣ? ꯏꯟꯁꯥꯡ ꯊꯣꯡꯂꯒ ꯆꯥꯛꯁꯨ ꯊꯣꯡꯂꯝꯗꯦ, ꯆꯥꯛ ꯌꯥꯎꯗꯅ ꯉꯥꯅꯨ ꯊꯣꯡꯕꯁꯤ ꯈꯛ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯋꯥꯔꯤ ꯀꯣꯟꯅ ꯆꯥꯁꯤ, ꯏꯪꯕꯅ ꯌꯥꯗ꯭ꯔꯤ, ꯈꯨꯗꯩ ꯑꯃꯇ ꯍꯥꯟꯅ ꯄꯤꯌꯨ꯫ ꯊꯥꯔꯤꯛꯁꯨ ꯏꯃꯨꯡ ꯆꯪꯂꯨꯗꯨꯅ ꯃꯆꯥꯗ ꯈꯨꯗꯩ ꯑꯀꯪꯕ ꯑꯃ ꯄꯤꯔꯝꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯁꯥꯎꯔꯦꯜ, ꯅꯪꯕꯨ ꯌꯨꯒ ꯊꯛꯂꯕ꯭ꯔꯅꯦ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯅꯪꯍꯧꯔꯣꯏꯗꯕ ꯃꯇꯥꯒꯨꯝ ꯉꯥꯅꯨꯁꯤ ꯊꯣꯡꯂꯝꯂꯒ ꯃꯥꯡꯈ꯭ꯔꯤꯕꯗꯨꯕꯨ ꯃꯁꯥ ꯃꯄꯠ ꯆꯤꯡꯂꯨꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯒꯅꯨꯀꯣ, ꯏꯄꯥꯅ ꯌꯥꯝ ꯍꯩꯅꯗꯕ ꯊꯕꯛꯅꯤ꯫ ꯀꯥꯏꯗꯒꯤ ꯌꯨ ꯊꯛꯄꯅꯣ ꯄꯥꯕ? ꯅꯃꯧ ꯅꯨꯄꯤꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯅꯃꯧ ꯅꯨꯄꯤꯒꯤ ꯏꯟꯁꯥꯡ ꯊꯤꯜꯂꯨꯕꯅꯤ꯫ ꯀꯔꯤ? ꯏꯃꯧ ꯅꯨꯄꯤꯒꯤ ꯏꯟꯁꯥꯡ ꯊꯤꯜꯂꯨꯔꯤꯕ ꯅꯣꯡꯂꯛꯁꯤꯗ? ꯏꯆꯥꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕꯨ ꯑꯗꯣꯛꯅ ꯉꯟꯅ ꯏꯜꯂꯤꯗ꯫ ꯍꯧꯖꯤꯛꯇꯒꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯍꯌꯦꯡ ꯅꯨꯄꯤꯒ ꯊꯤꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯀꯥꯏꯅ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯛꯈꯥꯏꯕꯤ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯀ ꯁꯦꯠꯇꯅ ꯁꯨꯃꯥꯡꯗ ꯗꯨꯛꯀ ꯊꯥꯔꯝꯂꯕꯗꯤ ꯏꯄꯥꯗꯤ ꯏꯀꯥꯏꯕꯅ ꯃꯥꯏꯁꯤ ꯊꯝꯐꯝ ꯈꯪꯗꯧ ꯃꯥꯟꯗꯦ ꯍꯩ꯫ ꯍꯦꯔ ꯄꯥꯕ ꯅꯪꯁꯨ ꯏꯟꯁꯥꯡ ꯆꯔꯥꯡꯈꯛ ꯊꯤꯜꯂꯨꯕꯒꯤ ꯑꯗꯨ ꯌꯧꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯍꯦꯟꯃꯟꯕ ꯅꯠꯇꯦ, ꯋꯥꯠꯃꯜꯂꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯃꯤ ꯋꯥꯠꯇꯅ ꯅꯃꯥꯒ ꯑꯩꯒꯅ ꯅꯨꯡꯇꯤꯒꯤ ꯈꯠꯅꯔꯤ, ꯑꯗꯨꯒ ꯄꯥꯈꯪ ꯑꯔꯤꯕ ꯅꯪꯅ ꯄꯥꯈꯪ ꯃꯆꯥ ꯆꯥꯗꯅ ꯍꯧꯖꯤꯛꯄꯨ ꯏꯟꯁꯥꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯒꯤ ꯃꯇꯝꯂꯣ? ꯅꯣꯡ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯛꯅꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯄꯥ ꯊꯣꯛꯅ ꯏꯃꯧꯗꯣ ꯌꯨꯝꯁꯤ ꯄꯨꯁꯤꯜꯂꯨ, ꯏꯄꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯦ꯫ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯄꯥꯏꯒ ꯆꯠꯂꯒ ꯐꯥꯔꯨꯁꯤ꯫ ꯅꯨꯄꯤ ꯐꯥꯕ ꯀꯥꯏꯁꯤꯗꯤ ꯅꯄꯥꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯏꯍꯩꯅꯤ ꯀꯩꯅꯣ꯫ ꯍꯣꯏ ꯄꯥꯕ, ꯅꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛꯇꯪꯒ ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯈꯤꯒꯦ, ꯃꯁꯤꯗꯤ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯆꯠꯂꯒ ꯐꯥꯔꯨꯁꯤ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯆꯠꯂꯒ ꯐꯥꯔꯨꯔꯣ꯫ ꯃꯄꯥ ꯃꯆꯥ ꯆꯪꯗꯅ ꯅꯨꯄꯤ ꯐꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯌꯥꯝ ꯂꯦꯝꯖꯔꯅꯤ꯫ ꯅꯃꯥꯏꯁꯤꯡꯗꯣ ꯊꯥ ꯀꯌꯥ ꯁꯨꯔꯦ ꯇꯥꯔꯛꯇꯕ, ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯣ? ꯁꯥꯎꯔꯦꯜ, ꯅꯃꯥꯁꯤ ꯍꯅꯨꯖꯔꯁꯨ ꯅꯄꯥꯏꯁꯤ ꯌꯥꯝ ꯈꯝꯃꯟꯖꯕꯅꯤ, ꯑꯗꯨꯅ ꯅꯨꯄꯤ ꯐꯥꯕ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯃꯥꯇꯣꯟ ꯄꯨꯔꯛꯀꯗꯕꯣꯏ ꯈꯟꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯩ, ꯃꯃꯥ ꯅꯪꯕꯨ ꯇꯞꯊ ꯈꯣꯠꯅꯦ꯫ ꯏꯃꯧ ꯐꯥꯕꯒꯤ ꯋꯥꯔꯤꯅꯤ, ꯅꯅꯥꯎ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯈꯨ ꯈꯨ ꯀꯥꯝꯗꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯦ꯫ ꯏꯃꯧ ꯅꯨꯄꯤꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯡꯕ ꯃꯍꯥꯎ ꯂꯩꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯈꯪꯆꯥ ꯆꯥꯅꯤꯡꯂꯛꯄꯒꯤ ꯅꯆꯥꯅꯨꯄꯥꯗ ꯁꯨꯝ ꯏꯃꯧ ꯅꯨꯄꯤꯗꯨ ꯐꯥꯔꯨꯁꯤꯗꯅ ꯍꯥꯏꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ? ꯑꯗꯣꯝꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯤꯍꯦ ꯂꯥꯏꯕ, ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯄꯤꯔꯣ꯫ ꯅꯄꯥꯅ ꯆꯥ ꯆꯪꯗꯅ ꯏꯃꯧꯗꯨ ꯐꯥꯔꯨꯗ꯭ꯔꯕꯁꯨ ꯍꯌꯦꯡꯃꯛ ꯏꯁꯥ ꯆꯠꯇꯨꯅꯅꯦ ꯂꯧꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯀꯨꯟꯖꯣ ꯁꯥꯎꯔꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯖꯔꯕꯁꯨ ꯁꯥꯎꯔꯦꯜꯒꯤ ꯃꯐꯝꯗꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯨꯅ ꯊꯕꯛ ꯇꯧꯏ꯫ ꯃꯁꯤꯅ ꯄꯪꯉꯥꯡ ꯉꯥꯡꯖꯔꯕꯁꯨ ꯃꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯆꯥꯒ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯃꯆꯥꯅ ꯄꯥꯝꯖꯕ ꯈꯜꯂꯛꯄ ꯅꯨꯄꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯂꯩꯕꯅ ꯇꯅꯧꯕꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯂꯩꯔꯥꯡꯁꯨ ꯇꯅꯧꯕꯤꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯅꯧꯕꯤ, ꯇꯥ ꯁꯥꯎꯔꯦꯜꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ, ꯅꯥꯆꯣꯝꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯛꯄꯅꯤꯀꯣ꯫ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯁꯨꯝꯅ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯕꯥꯅ, ꯅꯈꯣꯏꯕꯨ ꯀꯩꯅꯥ ꯊꯤꯟꯕ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏꯃ, ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯣꯏꯕꯤꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯌꯥꯎꯔꯨꯔꯣ, ꯏꯃꯥ ꯂꯧꯕ ꯂꯥꯛꯄꯤꯔꯒꯦ꯫ ꯍꯩꯃ, ꯏꯃꯥꯒꯤ ꯇꯅꯧꯕꯤ, ꯁꯝꯖꯤꯗ ꯅꯥꯆꯣꯝ ꯃꯆꯥ ꯑꯃꯗꯤ ꯊꯦꯠꯆꯤꯜꯂꯨꯗꯅ, ꯅꯨꯄꯤꯅ ꯀꯦꯔꯒ ꯅꯥꯆꯣꯝ ꯊꯦꯠꯇꯕꯁꯦ ꯃꯒꯨꯟ ꯌꯥꯎꯗꯦ꯫ ꯌꯥꯔꯅꯤꯗ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯅ ꯆꯠꯂꯨ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯅꯧꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕ ꯁꯥꯎꯔꯦꯜꯗꯤ ꯇꯅꯧꯕꯤ ꯊꯣꯛꯂꯛꯄ ꯌꯦꯡꯕꯗ ꯃꯉꯛꯀꯗꯨ ꯃꯔꯤꯜ ꯆꯠꯂꯕꯅꯤ꯫ ꯉꯥꯏꯗ ꯉꯥꯏꯔꯁꯨ ꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯀꯅꯥ ꯌꯦꯡꯍꯟꯅꯕ ꯀꯤꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯀꯦꯗ꯭ꯔꯁꯨ ꯑꯩꯒꯤ ꯃꯤꯠꯇ ꯏꯐꯟ ꯐꯖꯔꯒ ꯂꯩꯔꯕꯁꯤꯗ ꯊꯣꯛꯂꯛꯇꯦ꯫ ꯆꯔꯥꯡ ꯃꯥꯟꯕꯤ ꯑꯃ ꯄꯥꯏꯁꯤꯟꯈꯤꯕꯗꯁꯨ
ꯃꯥꯁꯨ ꯌꯥꯝꯅ ꯄꯥꯏꯊꯣꯔꯛꯇ꯭ꯔꯤꯅꯤ ꯁꯥꯎꯔꯦꯜꯅ ꯎꯅꯤꯡꯅ ꯉꯥꯏꯖꯔꯤꯕ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯁꯥꯎꯔꯞ ꯇꯧꯔꯝꯕ ꯁꯥꯎꯔꯦꯜꯒꯤ ꯃꯥꯏꯊꯣꯡꯗꯨ ꯅꯨꯄꯤꯗꯨ ꯎꯔꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯇꯥ ꯁꯥꯎꯔꯦꯜ ꯅꯌꯥꯗ ꯍꯌꯦꯡ ꯁꯪꯕ ꯈꯪꯂꯔꯣꯏꯌꯦ ꯇꯅꯧꯕꯤꯅ ꯀꯦꯊꯣꯛꯇꯅ ꯀꯦꯊꯣꯔꯛꯄꯁꯤꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒ ꯂꯦꯞꯈ꯭ꯔꯕꯣ ꯁꯥꯎꯔꯦꯜ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯍꯣꯠꯂꯒ ꯉꯁꯤꯗꯤ ꯇꯅꯧꯕꯤ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯒꯦ ꯇꯥ ꯁꯥꯎꯔꯦꯜ ꯃꯤꯅ ꯎꯔꯒ ꯐꯖꯔꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯥꯎꯔꯦꯜ ꯇꯅꯧꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅ ꯄꯨꯔꯛꯄ ꯅꯥꯁꯣꯝꯁꯤ ꯆꯤꯟꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯇꯅꯧꯕꯤꯁꯨ ꯁꯥꯎꯔꯦꯜꯗ ꯅꯥꯁꯣꯝ ꯆꯤꯜꯂꯛꯎ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯁꯥꯎꯔꯦꯜꯅ 이콧나 ꯄꯥꯝꯖꯅ ꯍꯦꯛꯂꯒ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯒꯦ ꯈꯟꯗꯅ 이마ꯗ ꯁꯦꯝꯍꯜꯂꯛꯄ ꯅꯥꯁꯣꯝꯅꯤ ꯄꯥꯝꯖꯔꯕ꯭ꯔꯥ ꯇꯅꯧꯕꯤꯁꯨ ꯄꯥꯝꯖꯔꯦ ꯍꯥꯏꯅ ꯃꯀꯣꯛꯇ ꯅꯣꯝꯃꯤ ꯆꯥꯎꯔꯦꯜ ꯇꯅꯧꯕꯤꯒꯤ ꯅꯥꯄꯗ ꯅꯥꯁꯣꯝ ꯑꯗꯨ ꯅꯨꯡꯁꯤꯅ ꯁꯤꯟꯕꯤꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯩꯅ ꯎꯈꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯄꯨꯝꯅꯃꯛꯇꯒꯤ ꯉꯁꯤꯒꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯅꯃꯤꯠꯅ ꯅꯥꯁꯣꯏꯔꯝꯕ ꯌꯥꯔꯣꯏꯀꯣ ꯂꯥꯞꯅ ꯑꯩꯅ ꯁꯦꯟꯅꯔꯒ ꯂꯩꯗꯣꯏꯅꯤ ꯃꯤꯠ ꯅꯥꯝꯃ ꯊꯕꯛ ꯍꯦꯛ ꯇꯧꯔꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯤꯈꯛ ꯏꯔꯥꯡ ꯍꯦꯛ ꯇꯧꯕꯗ ꯇꯅꯧꯕꯤꯁꯨ ꯁꯥꯎꯔꯞ ꯇꯧꯅ ꯁꯥꯎꯔꯦꯜꯗ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯇꯅꯧꯕꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯀꯣ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯧꯒꯅꯤꯀꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯞꯂꯦ ꯈꯪꯂꯕꯁꯨ ꯏꯄꯥ ꯏꯆꯥꯎꯕ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯖꯔꯤ ꯆꯥꯎꯔꯦꯜꯅ ꯂꯦꯞꯇꯨꯅ ꯇꯅꯧꯕꯤꯅ ꯆꯠꯈꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯇꯅꯧꯕꯤꯕꯨ ꯄꯥꯝꯖꯕ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯈꯥꯕꯅ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ ꯂꯩꯀꯥꯏꯁꯤꯗ ꯃꯤꯇꯣꯞ ꯂꯥꯛꯂꯒ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯈ꯭ꯔꯕ ꯃꯤꯁꯛꯇ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯕ ꯍꯥꯏꯕꯁꯤ ꯈꯥꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯊꯦꯝꯕꯨꯡꯅ ꯑꯩꯍꯨꯔꯥꯟꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯇꯩꯃꯁꯤꯗ ꯅꯠꯇ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯗꯤ ꯅꯃꯤꯠꯇꯨ ꯀꯣꯊꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯎꯕ ꯐꯪꯗꯅꯕ ꯈꯥꯕꯅ ꯆꯥꯎꯔꯦꯜ ꯈꯨꯟꯊꯛꯀꯤ ꯄꯥꯈꯪ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯈꯥꯕ ꯑꯩꯒꯤ ꯂꯩꯀꯥꯏꯁꯤ ꯂꯥꯛꯂꯒ ꯈꯥꯕ ꯑꯩꯅ ꯏꯅꯤꯡ ꯇꯝꯅ ꯄꯥꯜꯂꯤꯕ ꯈꯨꯟꯈꯥ ꯂꯩꯀꯥꯏꯁꯤꯗ ꯍꯦꯛꯇ ꯅꯅꯤꯡ ꯇꯧꯕ ꯌꯥꯕ ꯑꯗꯨꯁꯨ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯤꯁꯛꯇ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯅꯧꯕꯤꯗ ꯅꯠꯇ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯂꯩꯀꯥꯏꯁꯤꯗ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏꯗꯕꯅꯤ ꯈꯪ ꯈꯥꯕ ꯅꯪꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯜꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯇꯅꯧꯕꯤꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯅꯅꯤꯡ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯇꯅꯧꯕꯤꯁꯤ ꯑꯩꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯇꯅꯧꯕꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯊꯣꯏ ꯃꯥꯡꯒꯅꯤ ꯅꯪꯒꯤ ꯑꯣꯏꯕꯁꯨ ꯐꯪꯂꯣꯏꯗꯕꯤ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯁꯥ ꯊꯝꯒꯅꯨ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯊꯦꯝꯕꯨꯡꯅ ꯑꯥꯏ ꯌꯥꯝ ꯐꯥꯎꯔꯤꯗ ꯏꯔꯩꯀꯥꯏꯁꯤ ꯂꯥꯛꯄꯤꯔꯒ ꯅꯨꯄꯥ ꯊꯣꯛꯄ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯁꯦꯡꯕ ꯅꯪꯅꯤꯅꯦ ꯑꯁꯥ ꯀꯥꯏꯍꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯅꯧ ꯄꯥꯝꯈ꯭ꯔꯕ ꯍꯥꯏꯕꯁꯦ ꯂꯥꯏ ꯂꯥꯛꯇꯨꯅꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯇꯅꯧꯕꯤꯒꯤ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯗꯨꯈꯥꯛ ꯆꯥꯕ ꯍꯨꯏ ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯆꯥꯝꯃ ꯂꯩꯔꯒ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯑꯩꯒꯤ ꯇꯅꯧꯕꯤꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯀꯣꯛꯇꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯨꯒꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯃꯤꯅ ꯄꯤꯖꯕꯗꯨ ꯈꯔ ꯆꯥꯔꯒ ꯅꯄꯨꯟꯁꯤꯗꯣ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯍꯣꯏ ꯅꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯔꯦ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯏꯌꯥꯝꯕ ꯈꯥꯕꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯅꯪ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯒꯤ ꯂꯨꯈꯥꯛ ꯁꯦꯡꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯅꯄꯥꯅ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯈꯥꯕꯒꯤ ꯅꯣꯡꯃꯒꯤ ꯌꯨꯊꯛ ꯁꯦꯜ ꯅꯨꯄꯤ ꯂꯣꯟꯅ ꯂꯩꯅ ꯊꯣꯛꯈ꯭ꯔꯦ ꯍꯩ ꯊꯦꯝꯕꯣꯡ ꯄꯪꯉꯦ ꯅꯪꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯈꯥꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯍꯦꯛꯅꯤꯡꯕ ꯃꯇꯝꯗ ꯇꯅꯧꯕꯤꯕꯨ ꯂꯩꯈꯣꯛꯇꯒꯤ ꯄꯠ ꯍꯦꯛꯇ ꯊꯥꯗꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯎꯠꯄ ꯇꯥꯕꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯨ ꯆꯥꯎꯔꯦꯜ ꯈꯥꯕꯒꯤ ꯎꯁꯤꯠꯇꯕ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯆꯣꯡꯁꯤꯟꯗꯨꯅ ꯈꯥꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯅꯨꯄꯤꯕꯨ ꯅꯆꯟ ꯅꯆꯦꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯨꯠꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯇꯅꯧꯕꯤꯕꯨ ꯁꯣꯛꯀꯦ ꯈꯜꯂꯛ ꯃꯤꯀꯨꯞꯇ ꯅꯁꯥꯗꯒꯤ ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯈꯨꯠ ꯑꯅꯤꯃꯛ ꯂꯥꯞꯅ ꯊꯝꯕ ꯉꯝꯕ ꯃꯤꯅꯤ ꯑꯩꯁꯦ ꯅꯤꯁꯥꯗ ꯂꯥꯏꯁꯨꯕ ꯈꯥꯕ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅ ꯆꯥꯎꯔꯦꯜꯅ ꯐꯅ ꯊꯤꯅ ꯐꯨꯔꯕꯁꯨ ꯃꯈꯨꯠ ꯍꯟꯕꯗꯤ ꯉꯝꯂꯝꯗꯦ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯊꯦꯝꯕꯨꯡꯅ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯛꯏ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯨꯏ ꯑꯩꯒꯤ ꯏꯇꯤꯛ ꯏꯊꯧꯅ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯈꯝꯗꯧꯏ ꯁꯥꯈꯣꯗꯨꯅ ꯊꯧꯅꯥ ꯂꯩꯕ ꯈꯣꯏꯃꯨꯗꯣ ꯁꯥꯈꯣ ꯎꯇꯨꯞꯅ ꯀꯟꯊꯕꯗ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯂꯋꯥꯏ ꯀꯥꯏ ꯆꯥꯎꯔꯦꯜꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯊꯦꯝꯕꯨꯡꯕꯨ ꯀꯟꯅ ꯍꯦꯛꯇ ꯈꯪꯊꯥ ꯊꯥꯖꯤꯜꯂꯤ ꯑꯣꯏꯕ ꯇꯟꯗꯟ ꯄꯥꯏ ꯑꯉꯝꯕ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯎꯇꯨꯞꯅ
utup na ina pairaga mana aingona thomjilei sina kari pusa ai tan chatle ngam ai munda konsin biyo sauril nang ngasi na thoi masar lan biyo haibra ha kari haibano nang ngang libodo ai karim ta diye ai na pari utup se langthok ko hairo khara kana ngang ai ta dre muna yeng libodo ai phaje hainingiro oi ai phajab na chinduda amuk thajilu haibra namit na nasangdok laga narol karim thok ta gai wa ngangi bdu kai ai ta na khara kana ngango ai karim ta dre mi ai no utup na thong ki bagi na kok ta su I thoe ai ge kok si dadi thugai bino soi 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 lambi mayai du da tawnari matau du ubada auba miyoi khara sangsilaktuna khamdokpa sanglakliba miyoi singdu maram hangludrabasu khabagi magul khangbana khabadu oina seirai hei kana gi waraktaba masa masu singno sinaba tarene hei khaba thembong nakhoi ni oiramani sia ngasai na khanglaba noida khulsidagi tanthoktrabani nya khulsida khatna sainaba lepaki wa laiti he nupam nisa sasila khulsida moina tawningbada tawda leirabani matang jaringe sida warak hobana pharamida ibungo kayam so iya nakok sisu I ngakta ngari saurilna kaishu thoina sopona ti dei nangbu khunthaki pakhang lo aikhoi khunkhagi pakhang di mani aikhoi khunkha sia mi phataba khra leire matung lakpadadi seksiluko hai nupa masa sa ani do makut punsilaga thamu warakpa ma yaujabadi lekai sia mina tin sinaba tare ani siki haktakta sauril supan thana leiramda mayum tamna dumak satkri matangi numita leirangdu pakhatna tanobigi mayum tamna selei tanaubi magi phisa kon aduda phisa do leirami leirang sor thabet honduna tanaubi ta sauril do tanaubi leirangi matau du da ngakna ta sauril kaidoragi leirang ta sauril do ngarang khabaga thembungana makok thugai khramale aisu aikhoi gi ta songna tambadagi khangbada ngairi pausia nangona tamge haiduna ai laklibani isu yam thoki male hai kainu leirang nangi pausibu chumlabro asumba pauni tanaubi adudi ta sauril gi manakta hausi thuna sasi ta sauril do kayam soklangoni leirang aisu khangde chatlaga khanglurasi asumna tanaubi amadi leirang sauril gi yumda sauril gi ana bhangba laklami adubu leibak phabana sauril di karisu thoina soplamtri leirang na ta sauril aikhoi su pausi tabak laklibani ta sauril tina soplamdabase uraga pakhatlambado khara makhai di phari kari maramgi no moina ta sauril da khutharak nibase ta sauril ga mamangda nungaina dabaga leikibro moi gaiga mamangda mukta thingna kibusu leite tanobigi maramda aina tabadu nungai da wa krangang lakpadagi aisu asawbado phataba ngamangdabani tanobina ta sauril karigino nangna aigi maramgi mi khatnariba ta saurina khudong tibu thoklamlabadi ai kari oigani tanobi aigi thawai mani khanjariba nangbu ifamdagi mungani hairaga ai tadu leyu haibra mi phattama koina leiba kolladuda ai nangbu koina thamningtre nangyum dhanchano ngarangi thawduktuda nafamda kari tholakani haina khanbada sokliba isagi asokpasidagi hena saina phawi ta saurel moina tawningba hekta tawba yaba nate wakhal piksangano sokliba se hana phana phonase tanobi nanghangrano aigi thamoidi singnaba koktre kunjo madi tharikso thongjiladu leptuna masaga nupi ani duna sanariba waridu lumduna tarambani matang asi yaurabada kunjo sanglaktuna ipagi saurel sien sumdu luhungba ipa pamte isana bu pamlabadi ipa hayamak zatuna nupi masa sibu imau oizarage haiduna haijaruke ngasigidi imau asi hankrasalo saurel so mapagi apama khangbana karisu yetluba ngamtri ai mama napi lusido imau si payum phabu thilusi aikoi leringai imau gi matuna masok matiklo imau ibema hayeng aikoi imau mo haijabala kani haina yumgi hasinde tamuko makhoi mapa aidi ngasai de kinupi masasia ai imau do ohen biramu haiduna lai surabani aina sinsi solibasi nungaire ai ni pamjaba imau waido oidani tanobi ngasai makai karisu khanjiludrabasu hausiktada khangi I kairakpagum tawrei asumna numin asi haukrabada haina khibagi matung inna kunjo amadi tharik tanobigi mayum tamna mamau haiba laklami thabasu masanupi na haibadagi hanana khangduna leirami tharik tanobigi maithongda masoi tariba samlangdu khomjenbiduna aigi mogi nungsiba saktam si yenglagane insang yaudrasu chak pukham masaba ngamni hairibasi
ꯊꯕꯥ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯍꯥꯟꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯕꯅꯤꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯀꯣꯛ ꯌꯦꯡꯊꯣꯛꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯁꯤꯉꯥꯏ ꯅꯪꯁꯨ ꯃꯤꯔꯣꯜ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯏꯃꯨꯡ ꯑꯅꯤꯁꯦ ꯊꯣꯛ ꯄꯨꯟꯁꯤꯜꯂꯒ ꯄꯨꯂꯞ ꯍꯦꯛ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯣꯏꯗ ꯏꯆꯦ ꯑꯗꯨꯅꯕꯨ ꯐꯔꯕꯖꯥꯠꯅꯤ ꯃꯇꯝ ꯁꯪꯊꯔꯒ ꯀꯩꯗꯧꯅꯔꯨꯅꯦ ꯏꯆꯥꯅꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯑꯩꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯏꯆꯥꯅꯨꯄꯤꯗ ꯍꯧꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯅ ꯈꯟꯖꯥꯟꯅꯔꯝꯂꯤꯕꯅꯤ ꯑꯗꯣ ꯇꯥꯗ ꯏꯆꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯇꯥꯗ ꯍꯣꯏꯒꯤꯕꯨ ꯀꯩ ꯌꯨꯝꯅꯣ ꯍꯩꯃ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯍꯪꯒꯗꯕ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯁꯤꯊꯔꯝꯂꯦꯗꯅ ꯅꯤꯡꯊꯧꯖꯝꯅꯤ ꯏꯕꯦꯝꯃ ꯍꯣꯏꯒꯤꯅ ꯀꯩꯌꯨꯝ ꯑꯣꯏꯔꯕꯅꯣ ꯊꯕꯥ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯟꯗꯨꯅ ꯀꯔꯤ ꯅꯤꯡꯊꯧꯖꯝ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯅ ꯁꯤꯅ ꯏꯍꯦꯛ ꯊꯣꯛꯂꯗꯅ ꯁꯤꯗꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯀꯨꯟꯖꯣ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯩ ꯊꯥꯔꯤꯛꯀꯤ ꯅꯥꯀꯟꯗ ꯐꯝꯂꯝꯗꯨꯅ ꯂꯩꯔꯤꯕ ꯇꯅꯧꯕꯤꯒꯤ ꯃꯐꯝꯗꯗꯤ ꯑꯆꯧꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯈꯪꯍꯧꯗ ꯊꯥꯡꯒꯠꯂꯛꯂꯤꯕ ꯄꯣꯠꯂꯨꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯅꯧꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯥꯡꯂꯦ ꯏꯕꯦꯝꯃ ꯊꯕꯥ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯔꯤꯁꯤꯒ ꯗꯥꯗꯥ ꯏꯆꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯥ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯋꯥꯏꯊꯣꯡꯅꯧ ꯍꯥꯏꯗꯅ ꯇꯝꯂꯝꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯝꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯛꯂꯕ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯅꯆꯂꯩꯗꯤ ꯉꯝꯖꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯌꯦꯛꯀꯤ ꯋꯥꯐꯝꯁꯤ ꯇꯔꯥꯏꯅ ꯊꯝꯈ꯭ꯔꯒ ꯁꯂꯨꯛ ꯇꯤꯟꯅꯕ ꯄꯦꯂꯣꯟ ꯇꯤꯟꯅꯕ ꯑꯁꯤ ꯐꯥꯎꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯥꯛꯅ ꯆꯠꯂꯝꯂꯤꯕ ꯆꯠꯅꯕꯤ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯕꯗꯤ ꯆꯨꯝꯗꯦ ꯌꯦꯛꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯒꯅꯤ ꯊꯥꯔꯤꯛ ꯇꯅꯧꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯇꯅꯧꯕꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯍꯦꯛꯀꯤ ꯋꯥꯡꯂꯕ ꯄꯜ ꯑꯁꯤꯅ ꯋꯥꯡꯃꯟꯈꯤꯕꯅ ꯏꯃꯥ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯒꯦ ꯏꯆꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨꯀꯣ ꯃꯁꯤ ꯅꯠꯇꯅ ꯅꯐꯝꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯏꯐꯝꯗꯒꯤ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ ꯅꯀꯣꯛ ꯐꯥꯎꯕ ꯁꯤꯛꯇ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯅꯨꯡꯁꯤꯅ ꯇꯅꯧꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯝꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯀꯨꯟꯖꯣꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯣꯏ ꯈꯪꯂꯕꯗ ꯍꯧꯖꯤꯛꯇꯗ ꯇꯅꯧꯕꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎ ꯃꯈꯩ ꯀꯞꯂꯛꯂꯤ ꯏꯃꯥ ꯑꯩ ꯇꯥꯖꯧꯔꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯌꯦꯛꯀꯤ ꯄꯜ ꯑꯁꯤꯅ ꯋꯥꯡꯅ ꯈꯥꯈ꯭ꯔꯕꯁꯨ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯒꯅꯤꯌꯦ ꯏꯃꯥ ꯏꯃꯥꯒꯤ ꯇꯅꯧꯕꯤ ꯏꯁꯥꯅ ꯋꯥꯕ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯑꯁꯨꯛ ꯀꯜꯂꯕ ꯏꯌꯦꯛꯀꯤ ꯏꯔꯩ ꯑꯁꯤꯗ ꯆꯣꯡꯁꯤꯜꯂꯨꯔꯕꯗꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯏꯁꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗ ꯂꯦꯟꯕ ꯏꯃꯥ ꯌꯦꯡꯕ ꯉꯝꯂꯣꯏ 이마 까리기노 미요이바 이코이나 쑥간 마사나 비에시고 시암리 사가이산 카리바 농시바다 자나비는 카리바 산발라세 라톡트마 짠바다 나 자기 밤다 까리수 아끼바 파우디 이마나 마담 쑥바다 나 자부통나 레비니 하이나 하이바다 그시수 나 자기 밤다 탕나 뽐바 야오리 얘기 짝리고 미사카시다기 나사기 타모이다 능시바 까이나마기 사키고 미사카시니 해는 깔리마 나 자기 타모이다 사키고 미사카세 자나비에지는 못한 방언가자요 이마 못한 방언가자요 세마 kummo thaba khonjel nitna imagi tanongya nangbu imagi punsi asi pamrane chanabi gi khari pal asi akiba khakta thangjilakiba imagi khongthakna nasisu imagi punsida nungai besu phangdriye imagi oriba punsi asi isagi na phamda amuk sinaramba ima pamte i masebo
ꯀꯔꯝꯅ ꯂꯧꯅ ꯂꯩꯅꯒꯅꯤ? ꯆꯠꯅꯕꯤꯅ ꯊꯃꯣꯏ ꯀꯥꯏꯁꯅꯨ ꯍꯥꯏꯅ ꯈꯔꯝꯕ ꯁꯝꯕꯜ ꯅꯠꯇꯦꯅꯦ꯫ ꯑꯆꯨꯝꯕ ꯂꯝꯕꯤ ꯈꯪꯗꯣꯛꯅꯕ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯏꯇꯤꯟꯅꯕ ꯏ ꯃꯔꯤ ꯂꯩꯇ ꯇꯁꯦꯡꯕ ꯏ ꯃꯔꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯅꯅꯕ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯈꯔꯝꯕ ꯆꯠꯅꯕꯤꯒꯤ ꯁꯦꯡꯂꯕ ꯁꯝꯕꯜꯅꯤꯅꯦ꯫ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯏꯃꯥꯒ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯝꯕꯒꯦ? ꯇꯅꯧꯕꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ꯫ ꯉꯁꯤꯁꯨ ꯃꯃꯥꯒꯤ ꯃꯁꯥꯗ ꯌꯦꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯂꯤ꯫ ꯍꯧꯈꯤꯕ ꯃꯃꯥꯒꯤ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯑꯅꯧꯕ ꯆꯩꯅꯥ ꯑꯃꯃꯨꯛ ꯄꯤꯕ ꯃꯥ ꯇꯁꯦꯡꯅ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯇꯅꯧꯕꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯈꯥꯡꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯍꯤꯡꯉꯨ꯫ ꯉꯁꯤꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅꯕ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯁꯤ ꯍꯌꯦꯡ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯂꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯅꯕ ꯍꯣꯠꯅꯧ꯫ ꯏꯆꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ꯫ ꯏꯆꯥꯒꯤ ꯊꯧꯅꯥ ꯍꯟꯈꯤꯅꯨ꯫ ꯏꯕꯨꯡꯉꯣ ꯁꯥꯎꯔꯦꯜꯕꯨ ꯀꯥꯎꯊꯣꯛꯄ ꯅꯪ ꯇꯝꯂꯣ꯫ ꯁꯣꯝꯗꯁꯨ ꯁꯥꯎꯔꯦꯜ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯍꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯉꯣ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯣꯏ ꯊꯃꯣꯏ ꯆꯩꯅꯥ ꯑꯣꯏꯍꯧꯔꯤ꯫ ꯃꯃꯥ ꯃꯄꯥꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯀꯨꯟꯖꯣꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯁꯥꯎꯔꯦꯜ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ꯫ ꯁꯣꯏꯔꯦ ꯈꯪꯂꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯆꯨꯝꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯇꯝꯁꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯍꯥꯟꯅ ꯃꯨꯟꯅ ꯈꯪꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯆꯥꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯈꯪꯗ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯐꯝ ꯑꯗꯨꯅ ꯏꯆꯥꯕꯨ ꯋꯥꯍꯟꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ, ꯁꯦꯝꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯏꯆꯥꯒꯤꯗꯤ ꯅꯃꯥꯒ ꯅꯄꯥꯏꯒ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ? ꯁꯥꯎꯔꯦꯜ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯇꯞꯅ ꯁꯤꯡꯊꯔꯛꯏ꯫ ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯇꯧ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯤ꯫ ꯁꯥꯎꯔꯦꯜꯁꯨ ꯇꯅꯧꯕꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯐꯠꯇꯦ ꯈꯪꯂꯕꯁꯨ ꯇꯅꯧꯕꯤꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕ ꯐꯪꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯈꯨꯠ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯃꯥꯗꯤ ꯇꯁꯦꯡꯅ ꯁꯥꯎꯔꯦꯜꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯣꯏ ꯅꯣꯡꯃꯇꯁꯨ ꯃꯃꯥꯡꯗ ꯂꯦꯞꯈꯤꯗ꯭ꯔꯤ꯫ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯈꯤꯗꯕ꯫ ꯇꯅꯧꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯨꯛꯈꯛꯄꯤꯗ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯕ? ꯅꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯕꯒꯤ ꯇꯟꯖꯥ ꯏꯐꯝꯗ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯣ? ꯅꯪꯅ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯏꯃꯥꯡꯗ ꯂꯦꯞꯂꯔꯣꯏꯗꯕꯤ ꯅꯪꯒꯤ ꯃꯠꯀ ꯌꯦꯡꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯤꯕ ꯏꯐꯝꯗ꯫ ꯉꯁꯤꯁꯨ ꯂꯩꯔꯥꯡ ꯇꯅꯧꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯇꯅꯧꯕꯤ ꯂꯩꯔꯥꯡ ꯎꯕꯗ ꯍꯔꯥꯎꯅ, ꯂꯩꯔꯥꯡ, ꯅꯪ ꯇꯥ ꯁꯥꯎꯔꯦꯜꯒꯤ ꯃꯄꯥꯎ ꯄꯨꯔꯛꯄ꯭ꯔꯥ? ꯍꯥꯏꯌꯨ, ꯇꯥꯃꯣ, ꯑꯩ ꯇꯥ ꯁꯥꯎꯔꯦꯜꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯅ ꯉꯥꯏꯔꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯥ ꯁꯥꯎꯔꯦꯜꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯉꯁꯤꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯇꯅꯧꯕꯤ, ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯀꯔꯝꯅ ꯌꯦꯡꯉꯨ ꯍꯥꯏꯕꯅꯣ? ꯂꯩꯔꯥꯡ, ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯩꯕꯨ ꯎꯗꯨꯅ ꯆꯠꯂꯨ꯫ ꯅꯪꯅ ꯇꯥ ꯁꯥꯎꯔꯦꯜꯒꯤ ꯃꯄꯥꯎ ꯏꯐꯝꯗ ꯇꯝꯗ꯭ꯔꯕꯁꯨ ꯇꯥ ꯁꯥꯎꯔꯦꯜꯒꯤ ꯃꯄꯥꯎ ꯂꯣꯟꯊꯣꯛꯇꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯥꯅꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯅꯠꯇ꯭ꯔꯥ? ꯇꯥ ꯁꯥꯎꯔꯦꯜꯅ ꯅꯣꯛꯃꯤ ꯑꯩꯕꯨ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯔꯝꯕꯗꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯔꯥꯡ? ꯂꯩꯔꯥꯡꯁꯨ ꯇꯧꯐꯝ ꯈꯪꯗ, ꯇꯅꯧꯕꯤꯒꯤ ꯑꯋꯥꯕ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ, ꯇꯅꯧꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ꯫ ꯂꯦꯞꯂꯝꯗ꯭ꯔꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨ꯫ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯦꯞꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯔꯨꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯂꯤ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ꯫ ꯇꯅꯧꯕꯤ ꯇꯞꯅ, ꯂꯩꯔꯥꯡ, ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯔꯒꯦ ꯈꯟꯕ ꯃꯤꯀꯨꯞꯁꯤꯡꯗ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕꯅꯤ꯫
ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯑꯀꯤꯕꯇꯅ ꯊꯜꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯈꯜꯂꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤ ꯀꯌꯥꯗꯨꯅ ꯑꯩꯕꯨ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤꯀꯣ ꯃꯥꯁꯨ ꯋꯥꯔꯝꯒꯗ꯭ꯔꯥ? ꯑꯩꯕꯨ ꯊꯃꯣꯏ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯐꯝꯗ ꯏꯔꯥꯡꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯌꯥꯔꯤꯁꯤ ꯇꯅꯧꯕꯤ, ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯊꯅ ꯎꯔꯦ. ꯌꯨꯝꯗ ꯆꯪꯅꯕ ꯇꯧꯔꯁꯤ. ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯔꯣꯏ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯋꯥꯁꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯋꯥꯁꯛ ꯉꯥꯛꯄꯤ ꯑꯩꯒꯤ ꯏꯇꯥ ꯑꯣꯏꯌꯨ. ꯑꯁꯨꯝꯅ ꯑꯀꯤꯕ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯏꯃꯥꯅ ꯅꯪꯒꯤ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯅꯁꯥꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯅꯇꯧ ꯎꯔꯒ ꯏꯃꯥꯅ ꯅꯤꯡꯉꯝꯗ ꯂꯦꯜꯂꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯔꯥ, ꯑꯩꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯃꯥꯏꯀꯩꯁꯦ ꯆꯠꯅꯤꯡꯅ ꯊꯥꯡꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯅꯠꯇꯦ. ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯥꯡꯂꯤꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯅꯤ. ꯃꯥꯕꯨ ꯍꯟꯗꯨꯅ ꯌꯦꯡꯅꯤꯡꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯑꯩ ꯉꯁꯤ ꯊꯝꯂꯤꯕ ꯏ ꯄꯥꯎꯁꯤ ꯇꯥꯔꯒ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯕꯤꯒꯗ꯭ꯔꯥ ꯂꯩꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯗꯨꯅ ꯍꯟꯈ꯭ꯔꯦ. ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯇꯨꯅ ꯌꯦꯡꯈꯤꯕꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨ ꯎꯈꯤꯗꯕ ꯑꯣꯏꯔꯝꯕ ꯇꯥꯏ. ꯆꯥꯎꯔꯦꯜ, ꯇꯅꯧꯕꯤꯅ ꯃꯐꯝꯗꯒꯤ ꯂꯣꯠꯈ꯭ꯔꯕꯁꯨ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯖꯈꯤꯕꯅꯤ. ꯉꯁꯤꯁꯨ ꯃꯥꯕꯨ ꯉꯥꯏꯔꯝꯕꯅꯤ. ꯇꯅꯧꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯌꯥꯎꯗ꯭ꯔ ꯄꯥꯡꯒꯜ ꯇꯩꯊꯣꯛꯅꯤꯡꯕꯅꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ. ꯏꯊꯥ ꯅꯨꯡꯁꯤꯗ ꯆꯦꯠꯅ ꯀꯨꯗꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯪꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯄꯤꯔꯝꯗ꯭ꯔꯦ ꯅꯪꯅ ꯄꯥꯡꯒꯜ, ꯍꯥꯞꯂꯝꯗ꯭ꯔꯦ ꯊꯧꯅꯥ, ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ. ꯅꯪꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯏꯄꯥꯝꯗ ꯇꯝꯂꯝꯗ꯭ꯔꯦ. ꯀꯔꯤꯁꯨ ꯈꯪꯕꯤꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯅꯪꯅ. ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯈꯣꯡꯐꯝ ꯂꯦꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯈꯪꯂꯝꯒꯅꯤ. ꯃꯥꯅ ꯃꯔꯣꯟ ꯊꯣꯛꯂꯝꯂꯕ ꯇꯝꯂꯝꯒꯅꯤ. ꯑꯋꯥꯕꯒꯤ ꯄꯥꯎꯁꯨ ꯅꯐꯝꯗ ꯇꯦꯜꯂꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯔꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯏꯐꯝꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯅꯤꯡꯁꯤꯡꯃꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯄꯣꯛꯁꯤꯕꯒꯤ ꯂꯩꯍꯧꯔꯒꯅꯤ. ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯗ ꯆꯥꯎꯔꯦꯜꯁꯨ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈ꯭ꯔꯦ. ꯇꯅꯧꯕꯤꯁꯨ ꯃꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ. ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯤꯡꯅꯔꯤ. ꯑꯗꯨꯛ ꯆꯦꯠꯄ ꯅꯨꯡꯁꯤ ꯃꯔꯤꯗꯨ ꯑꯁꯨꯝꯅ ꯇꯠꯀꯅꯤ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯊꯥꯖꯔꯨꯅꯤ? ꯑꯗꯨꯕꯨ ꯇꯠꯈ꯭ꯔꯦ. ꯈꯣꯡꯐꯝ ꯂꯦꯡꯗ ꯍꯧꯔꯤꯕ, ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯐꯝꯁꯨ ꯑꯣꯏꯕ, ꯂꯣꯏꯁꯤꯟꯐꯝꯁꯨ ꯑꯣꯏꯕ ꯈꯣꯡꯐꯝ ꯂꯦꯡꯗ ꯍꯧꯔꯤꯕ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯄꯥꯃꯦꯜ ꯃꯥꯅꯗꯤ ꯈꯪꯏ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ. ꯑꯍꯦꯟꯕ ꯊꯤꯕ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯎꯅ ꯎꯅ ꯇꯥꯏꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯃꯤꯅꯝꯕꯅꯤ ꯍꯥꯏꯕ ꯂꯣꯟꯊꯣꯛꯇꯕ ꯄꯥꯃꯦꯜ ꯃꯥꯅ ꯁꯣꯟꯖꯩ. ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯆꯥꯛꯅ ꯈꯟꯗꯨꯅ ꯊꯝꯂꯤꯕ ꯆꯠꯅꯕꯤꯒꯤ ꯄꯜ ꯅꯪꯅ ꯋꯥꯡꯃꯟꯈꯤꯕꯅ ꯊꯃꯣꯏ ꯑꯅꯤ ꯀꯥꯏꯈꯤꯕꯅꯤ. ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯥꯏꯀꯩ ꯃꯥꯟꯅꯗꯕ ꯂꯝꯕꯤꯗ ꯋꯥꯗꯕ ꯁꯥꯗꯨꯅ ꯆꯠꯅꯈꯤꯕꯅꯤ. ꯏꯆꯦꯜ ꯊꯩꯔꯕ ꯇꯨꯔꯦꯜꯒꯨꯝ ꯏꯆꯦꯜ ꯊꯩꯈꯤꯕꯅ ꯄꯟꯊꯨꯡꯐꯝ ꯄꯨꯟꯈꯤꯗꯕꯅꯤ. ꯑꯁꯨꯝꯅꯁꯨ ꯑꯣꯏꯔꯝꯃꯤ ꯌꯦꯛꯀꯤ ꯅꯨꯡꯁꯤꯕ ꯀꯩꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯍꯟꯕꯅꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯁꯣꯟꯖꯔꯝꯒꯅꯤ.